Sengmai Esigi Manung Chanba Fayeng Kulgi Lokfam Pari Chamnga Romda Ising Piriba Koireng Ithei Khong Asi Mamang Chahigi Akan Banong Namthakibadagi Ngasi Fauba Mari Lainaba Singna Yingsin Bidana Lady Hari Hari by Ising Khong Asi Laimaidagi Ka Hena Namthakibana Hauze Low Pantha Yoraklaba Matam Asida Lofam Pari Chamnga Rom Asida Ising Fanghanbangam Dana Lady Masana maram oiraga lawmi singna law panba yararoidra haibagi mi paiba poknare adubu lawmi singna law pandaba yade haibagi wakhalolda sel khaina duna excavator wairaga lawbukta ising pinanaba ngasidagi hauna Koireng Ithei Khong semjinbagi thabak chathaba haukhre amaromda ngasi nongmanini ki mamangdagi churakhiba nongna maram oiraga isingi imai wangkhalakpana namthaduna leiriba khong ase thingbada awabagi mathakta amuhana kai khigadra haibagi chingnaba poknare Maramaduna Marilena Balenga ki authority minister amadi local MLA na Changbi naba Khunja Singna appeal tarakli Ithei sina maram oraga law uraga masidagi phangakpa pothok sing aduna macha masu sing laik lai su tamhanba imung chakhum punaba tawna maram oraga tangai padani ising phangda yadabadina hauji lawmi mayam na paisa khaina raga magi leijaba wa nong uwa puthokdana kuchu khulai puthokdana semjan sajan bagi thaba kanna chathari semjan sajan ba habsi nong nini khakini amuka nongju amuk lakpada amuka pura tauthagragani mari lainaba department concerned minister concerned MLA da appeal tawjari madudi lawmi gi khanbiraga Ithei lokhong asi matam chana semjan biu